Kuki khulai paibani chingnabasingna NS202 da sel khongatlabra mongko chepu da sel kapkhibagi photo viral oirakle. National Highway number 202 Imphal Ukrul lambi ki Ukrul district ki manung chanba sangkai amasung mongko chepu da Kuki khulai paibani chingnabasingna sel khongatlabra haibagi wafam lakle. Mafam asida sel khaibani haiba Khai Geng Haukif Kauba Mioi Amagi phone number da sel kapkhibagi photo viral oirakle. News agency amana phonglak papau amana hai Ukrul district ki manung chanba National Highway 202 Imphal Ukrul lambi ki sangkai amasung mongko chepu gi mapada Kuki khulai paibani chingnabasingna mongko chepu gi khunja single loinana logi wangmada sel khongatpagi thabak chathare. Sel khongatpa du digital payment oina Google Pay gi khuthangda Khai Geng ka Haukif Kauba Mioi amagi number da thakibagi Photo viral oirakle thaudo aduga mari lainana makha tana thijinbada lupa 5,000 kapkhibagi recipient adugi maming Khaimin Sai Haukif haina Google Pay receipt adu tholakpani makha tana thijilobada Khai Geng Haukif ase Ukrul district ki manung chanba jalem bungkhul dagini haiba khangbangamki aduga sel thabada sizinariba number adu suma kini haiba khangbangamki magna phongdorakpagi matungina mahaki GPay account adudi atopa phone number amada mahaki mamanaba amana sizinakibani hariba mamanaba adu village volunteer oina hoji khulngak tuna lei haiba wafam sum magna phongdorakibaga loinana mahakti Google Pay paidi aduga asumna sel kapagi wafam su khangde haina magna phongdoraki hari Panbayai handa Ukrul district ta leptana thorakliba nongmai kamnabagi thaudokta National Highway 202 gi Mahadev New Haven yawbat lambi asi chatpa yadaduna lakibani lambi asida security force singna score tawduna gari sing laklabasu sangkai yorakpada Kuki khulai paiba singna gari sing adu buthalaga thamkibagi wathok lairibani choirak asida lambi asida logi wamada tax khonggatpagi paw lakliba asi mamang thaktasu kayara khana thokraba thaudokni masina Ukrul district ta hanadagi lairiba tension asi henjilaknaba machak ama oiragani haina paw aduna makha tari so khulai sing fangle ngasi security force na Hairi Kuki PS na konba Chakma Hill Range ki chingkhongdagi stun gun ama double barrel ama single barrel ama magazine ga konaba pistol ama kg ani rom lumba IED ama amasung wireless set ama recover tawre hairi pamacha ama mafam khangkhidre masagi chei taraga manga rom da suriba MD Sabir Ahmad apokpa MD Asmir Kauba Lilong usoi popi makha laikai de ginum pamacha ama tha asigi ama ginung thilpung ani makhai rom tarakpada sora makha laikai de laiba MD Asmir gi mari mata thokpa mioi amagi yumdagi thokibadagi mafam khangdre haina kakching PS ta nupa macha asigi apokpana missing report ama file tawrakre Civil Aviation Minister da Manipur gi Amchuk amasung MGO gi JC gi wakat CM na Highway 2 da surface transportation da safari hairaga soi khoidi chatpa ngamdri flight ticket ki mamal hanthan biyo Manipur lenga ki makha da laiba loisang singi employees singi apunba luf oiriba All Manipur Government Employees Organization MGO amasung All Manipur Trade Unions Council M2 ki apunba body ama oiriba Joint Administrative Council JEC gi President Rajkumar Basumnina Union Civil Aviation Minister amasung Ministry asigi State Minister anida aiba Cherol Singh Pishinuna Manipur miyam gi damak airline singi ticket ki mamal sing hanthan biyo haina wakat kray Aiba Cherol Singh asi JEC gi maikei degi Union Civil Aviation Minister Kinjarapu Rammohan Naidu amasung Ministry asigi State Minister Murlidhar Moholda pishankibani Ministry asigi Minister anida pishankiba Cherol Singh asi Imphal gi Lok Bhavan gi khuthangda pishankibani Cherol Singh asigi Kopi Singh Lok Sabha gi MP Dr. Angomcha Bimol Akoijam Governor A.K. Bala amasung Chief Minister su yohankre hari Civil Aviation Ministry ki thaupuba Minister anida pishankhiba Cherol asina wakalibadi Manipur gi miyamna hojik mafam khudingmakta kudongchadaba kaya mayoknabadagi ningba kaingai oihalei miyam asigi manungda micham singdagi hendoktuna Manipur gi mapanda athubagi oina layengba chatkadaba amasung ayambana maheiroi sing amasung business tawriba miyoi singda free movement yahandabana khwaidagi wangba thagi khudongthiba mayokna hale hairi May 3 2023 dagi Kuki amasung mitei anigi marakta thoragliba wathok asedagi mitei furuf ki miyoi singna surface transportation gi khudongchaba fanglaktabadagi chathok chasen tawbada flight chatpana tana atopa pambai ama leiraktri Chief Minister na print amasung electronic media singi khuthangda kayara khanna Manipur gi National Highway anida surface transportation gi thabakta safare haina phongdokrabasu aikhodi surface transport ki khuthangda chathok chasen tawba ngamdri haina su phongdokhi nakal amarom da Imphal dagi mapana chatpa amasung mafam asida lakpada airline singna flight ticket ki mamal fix tawduna lepthokte Manipur gi tampakta lairiba miyoi sing ase ing tapa pamba miyoi singni Makoida Myanmar dagi immigrant Kuki Singhi lamjing makhada Kuki narco terrorist singna matam pumnamakta chingdagi nongmai kapsenduna landarakli amasung central government ki mateng yaudana di fibam ase state lengang na laksin bangamdre hari maram asina constitution gi article 355 ki makhada state lengak sing mungak senba amasung external aggression amadi internal disturbance singi mayokta thabak paikhat pahaibasidi union lenga ki mathau oigadabani hari
Maramsing asina wakacherol asina phongdogliba wafamsing asi Civil Aviation Ministry gi Minister anina yengsinbiduna Manipur gi fibam asi mausagi ingtapada hanjilaktriba fawbadi Manipur gi miyamna flight tongduna chathok chasin tawba ngamgadaba mamalda airline singi ticket ki mamal hanthana lepiu haijaki hairi amaromda ministry asigi thaupuba minister ani governor chief minister amasung MP da iba cherol asi ngarang pisin kibaga loinana Manipur lenga ki maikai digi mamang thagi kun ngamari da thokiba General Administrative Department ki notification number ESTT 10111/2026 GA digi matung ina general holiday ki suti oiba khangna tana thangja numit Khudingmak working day oiragani haduna thoragliba order asi constitution na piba articles singi mayautani haraduna GAD na hiramasagi matangda thokiba notification asi cancel natroga review tawbiu haina sungarang chief secretary da JAC asina aiba cherol ama pisin kre hari namulna Bengal Mikhal Maithi khide haraduna Mamta Banerjee aihak resign tawroi Thangna tam ahum lak lengak pairakhraba matung ngarang BJP gi khutta Maithi khrabi Bengal chief minister amasung Trinamool Congress chief Mamta Banerjee na Santainanabagi dama Governor RN Ravi gi desk ta thamlaba yariba amukta thokidriba wathok ama thowanduna maki resignation taw haiba yakidre yeknabana koishilak matamda amasung ngarang makhwaidagi kanba mawongda thengnakibi Banerjee na Tiger Cuff amagumna thengnanaba wasaktuna mahak mikhal aduda Maithi khide haina ngasi YP ki amasung BJP na fangkiba mandate adu lutki rijal ni haiki aihak Maithi khiramloi Maram aduna aihak Rajbhavan da chatloi aihak resignation tender tawroi haina ngasi numidawaram pangthokpa press conference amada paumi singda mangna haiki chief minister Mamta Banerjee gi khongthang asina state asida president rules purakpa yabagi fibam lairabasu election commission gi likhun singna karigumba mai pakliba party aduna claim tawraba amasung assembly mikhal asigi tam adu loidringai gi mamangda government semnaba governor na invite tawrabadi masi mathau tade haikre West Bengal assembly gi tam May 8 loigadabani amasung BJP na lambi adu utnaba supnagi numit ninigi matam lairi mikhala sida shit chama hurankre madu lut ni haina Banerjee na haiki ngasi mahangna government amasung election commission logtuna bagi maral seiki mikhal gi body adubu thaknemba fataba game sanna bagi maral seiki amasung Trinamool gi asengba rivalry commission aduni amasung BJP na ti haiki hakthena na khuthingjin bagi dama government pu maral sira duna mahangna masi makhoina Maharashtra Haryana Bihar amasung hojik Bengal dagi mikhal sing karam na huran ki haibaduni haiki democracy na karam na thabak tawgadagi haibadu masi natte Judiciary Latraba Election Commission aduna mapukchel seplaba amasung government aduna one party rule pamlaba adu oirabadi malemda ranba paujel ama tharagani haina mahang haiki Police station amada mahak puphuki amasung madugi maramdagi mahang ngarang media ga unaba ngamkhide haina so masagi chei 34 mathoi surabi asina haiki aibu pukta amasung nangalda kawki CCTV footage ti muthatki Aihakpu counting station adugi mapanda inthuraki nupi ama oina aingonda usit thawoida na tawraki haina mahangna haiki Central Forcing na sigumba lichut chatlabadi aihaki hainingai amata leite aihakna center da hanagi BJP government sing ukri adubu masigumba si thokide haina mahangna haiki lakadariba numit singidamak Mamta Banerjee na mahaki party ki lalong phongdo uyakide amasung India block luchingba singna mangonda contact tawrakri amasung Mana makhoi ki saugotpa fangli haiki Trinamool bu attack tawkhiba amasung eikhai thugaiba chathakiba party office sing lairiba mafam sing aduda chanaba mahaki party na MP manga amasung atay galoina na fact finding committee ama semlagani haina mangna haiki masigi mamangda ngasi center da chap manaba umbrella adugi makhada lairabasu state asida Trinamool gi sathina yengthinaba lamba oiriba Congress ki Rahul Gandhi na Bengal da BJP bu bot huran bagi maral sikre extra thagatpa post amada mahangna haiki Assam amasung Bengal gi mandate huran khiba asi BJP na Indian democracy thugaiduna mangta khanna bagi makhoi gi mission da manglomda thanglakpa achoba khongthang amani haibasi Congress amasung atay na mayek sengna khangba mathau tai Machek mayagi politics nakan na inthok tu na thamko masi party ama natraga topa amagi wafam nati masi India gi matangdani haina Rahul Gandhi na haiki ngarang susit chamalut tawkre haiba Mamta Banerjee gi wafam adu Rahul Gandhi na saugatki Assam amasung Bengal ase election commission gi saugatpaga loina na BJP na bor huran bagi mayek senglaba thogdok singni aikoina Mamta ji gi wafam yai Bengal da sit chama hena huran kre aikoina mamangda su playbook asi ukre Madhya Pradesh, Haryana, Maharashtra da Lok Sabha 2024 asina chingba ukre haina Rahul Gandhi na maki post aduda haiki. Israel ge attack ta miyoi ani leikidre Israel ge airstrike ta Palestinian gi miyoi ani leikidre miyoi kaya amana asopa nangkre haina Palestine nga ki health official singna phongdoragli. Health official na phongdorak pada Palestine gi sek
Red 1 Idrolna chatharakiba airstrike ta miyoi ani leikidri kaya amana asopa nanghankre hairi atopa thogdo amada Idrol lanmina teng sejinaduna Palestine gi enclave ta bomb kapsenuna attack chathabada miyoi ama leikidre miyoi ama su asopa nangkri haina paugi source amana hairi West ki mafam mani da bomb langsilamle ama pokhai kre nungmai su kapsilamle Imphal West district ki tongan ba mafam mani da ngarang numidang sakhang da basingna bomb langsilambaga loina na nungmai round kaya kapsilamle hairi thogdo dubu yaning da phongdok tuna mafam gi maira pai bisinga wakan mi fam kre Lamphel police station na kon ba iroise mamamang laikai da leiba khumbong mayum chawba yangkai gani thoi gi yumda ngarang numidang pung 10 taba adwai da sakang da basingna bomb langsinuna pokhai halamle khumbong mayum chawba IFCD gi contractor ni mahak Pok AC gi intending candidate oiriba khumbong mayum Suresh ki mayamari bom pokhai bagi thodo aduda yum asigi gate amasung faklang bom machena panbadagi akai toi khara thokhiba natana so apandi yawhodre hairi thodo adubu yaning daba phongdok tuna EYDC iroisemba apunba maira paibi lufna wakan mifam chatha kre nakalamorom da district asimaki pasoi police station na konba langjing achauba maning lekai da leiba Dr Salam Arvin gi yumayum da su sakang da basing na hand grenade ama thamjil lambaga loinana nongmai round ama kapsilamne hairi thodo adu ngarang numidang pung nipan khara helakwa duai da thokhibani hairi thodo adu bu yaning da ba phongdok tuna langjing achauba apunba club amadi maira pai binwa kan mifam chathakre Kanpur dagi Myanmar macha mari heroin ga kona na fare police control room dagi ngasi numidang thorakpa cherol amada ngarang security force na Churachandpur district ki Behingyang PS na konba Bualkot village dagi Myanmar gi chikha khul dagi thangso mung yangkai ga taruk amasung Kamkhen mung yangkai ga taruk kauba miyoi ani two-wheeler canbo amada tongduna heroin hapa sapon kef kungani thoi puduna lakpada fare hairi makhatana Behingyang khuldagi su Myanmar gi khul asimaktadagi Johomong kuntraga mathoi amasung haukhul yangkai ga manga kauba miyoi ani su heroin hapa sapon kef nipuga mariga konana fare hairi Makhoi marigi mathakta Foreigners Act amasung NDNPS Act ki makhada Behingyang police na case ama lakhole hairi